ꯍꯧꯗꯣꯡ ꯈꯔꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯉꯁꯤ ꯍꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯉꯥꯡꯕꯝ ꯁꯤꯜꯄꯤ ꯁꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯍꯤꯡꯒꯣꯜꯗꯣ ꯑꯗꯨꯗ ꯆꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯟ ꯊꯥꯕꯗꯣ ꯑꯗꯨ ꯇꯥꯟꯕ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯤꯁꯥ ꯂꯩꯔꯩ ꯑꯗꯣ ꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯅ ꯆꯥꯅꯕꯩ ꯍꯥꯏꯅ ꯄꯥꯟ ꯇꯥꯟꯕ ꯆꯠꯂꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯄꯥꯟ ꯇꯥꯟꯕ ꯑꯗꯨꯒ ꯂꯤꯁꯥ ꯊꯣꯡꯕ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯁꯝꯅꯗꯣꯔꯦ ꯑꯗꯣ ꯅꯣꯡ ꯈꯔ ꯈꯔ ꯆꯨꯔꯝꯃꯦꯕ ꯑꯗꯨꯒꯤ ꯑꯩ ꯄꯦꯛꯁꯦ ꯄꯨꯟ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯗꯣꯔꯦ ꯑꯩ ꯇꯨꯔꯦꯟ ꯃꯄꯥꯟꯗꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯗ ꯂꯩꯔꯦ ꯃꯥ ꯖꯣꯠ ꯀꯩ ꯀꯔꯥ ꯄꯨꯅ ꯆꯠꯈꯔꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯏ ꯃꯥꯏ ꯃꯇꯨꯡꯗ ꯄꯥꯟꯁꯦ ꯈꯪꯗꯦ ꯇꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯄꯨꯕꯤꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯅꯤ ꯄꯥꯟ ꯇꯥꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯂꯤꯁꯥ ꯊꯣꯡꯅ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯁꯥꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯌꯥꯝ ꯐꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯤꯁꯅꯦ ꯍꯥꯏꯇꯥꯔꯦ ꯂꯤꯁꯥꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯗ꯭ꯗꯥ ꯍꯥꯏꯕ ꯔꯤꯚꯔꯗꯨꯒꯅꯤ ꯑꯩꯈꯣꯏ ꯂꯤꯁꯥ ꯐꯪꯉꯤꯁꯦ ꯄꯣꯗ꯭ꯗꯥ ꯔꯤꯚꯔꯁꯦ ꯑꯩ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯗꯨꯒꯩꯗꯨꯒ ꯂꯤꯁꯥ ꯌꯥꯝ ꯐꯪꯉꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯤꯁꯥ ꯑꯗꯨꯝ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯥꯟꯁꯨ ꯇꯥꯟꯕ ꯃꯇꯝꯅꯤꯅ ꯑꯗꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯥꯟ ꯇꯥꯜꯂꯒ ꯃꯈꯥꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯊꯣꯡꯕ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯩꯅ ꯅꯍꯥꯟꯁꯨ ꯌꯦꯡꯍꯟꯈꯤꯕꯅꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯆꯠꯄ ꯅꯨꯃꯤꯠꯇ ꯌꯥꯏꯐꯕꯤ ꯑꯣꯛꯄ ꯂꯥꯛꯄꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯗꯣ ꯁꯤꯗ ꯄꯥꯟ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯥꯕ ꯑꯣꯛꯅꯕꯒꯤ ꯑꯗꯨꯝ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯨꯔꯦꯟꯅꯁꯨ ꯀꯤꯟꯊꯅ ꯑꯣꯛꯈꯥꯛꯁꯦ ꯌꯥꯝꯅ ꯂꯧꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯒꯩꯁꯤꯗ ꯑꯣꯛꯈꯥꯛ ꯄꯥꯛꯅ ꯂꯩꯔꯝꯃꯤꯕ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯗꯨꯝ ꯀꯤꯟꯊꯈꯤꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯔꯤ ꯅꯣꯡꯁꯨ ꯈꯔ ꯆꯨꯔꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣই ꯃꯥꯗ ꯄꯥꯟ ꯇꯥꯜꯂꯦ ꯑꯩꯕꯨ ꯆꯪꯉꯛꯀꯅꯨ ꯍꯥꯏ ꯑꯩ ꯍꯩꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯖꯩꯉꯪꯁꯨ ꯊꯥꯏꯌꯦꯕ ꯑꯗꯨꯒ ꯑꯅꯥꯟꯕꯤꯁꯨ ꯊꯥꯏ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯄꯥꯟꯁꯨ ꯊꯥꯔꯦ ꯑꯗꯨꯗꯩꯗꯤ ꯎꯔꯤꯁꯨ ꯑꯗꯨꯝ ꯊꯥꯏ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯒꯩꯁꯤꯒ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯤꯡꯒꯣꯜ ꯌꯥꯝꯅ ꯇꯧꯕ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯁꯟꯅꯤꯡꯁꯦ ꯂꯩꯔꯤꯁꯦ ꯁꯟꯅꯤꯡꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯅ ꯊꯝꯃꯤ ꯑꯗꯨꯅ ꯁꯤꯒꯩꯁꯤꯗ ꯑꯗꯨꯝ ꯆꯪꯉ ꯅꯍꯥꯟꯁꯨ ꯀꯌꯥ ꯌꯥꯝ ꯆꯥꯅꯔꯝꯃꯤ ꯄꯣꯠ ꯁ꯭ꯋꯥꯏꯁꯦ ꯄꯥꯟ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯂꯣꯏꯅ ꯆꯥꯊꯣꯛꯅ ꯂꯣꯏꯔꯦꯕ ꯄꯥꯟ ꯄꯥꯝꯕꯤ ꯑꯁꯤꯒꯩꯁꯤꯒꯅ ꯑꯅꯥꯟꯕꯤ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯁꯤꯒ ꯀꯣꯂꯤ ꯍꯋꯥꯏꯁꯨ ꯊꯥꯏ ꯑꯩꯈꯣꯏ ꯑꯗꯣ ꯁꯤ ꯀꯔꯤꯅꯣꯁꯦ ꯀ꯭ꯋꯥꯛꯊꯕꯤ ꯍꯥꯏꯗꯨꯔꯣ ꯁꯤꯕꯣ ꯈꯪꯗꯔꯦ ꯁꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯀ꯭ꯋꯥꯛꯊꯕꯤ ꯍꯥꯏꯗꯨꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯈꯪꯕꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯀꯣꯃꯦꯟꯇ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯖꯪꯒꯜ ꯑꯣꯏꯅ ꯂꯩꯔꯦ ꯀꯥꯐꯩꯒꯗꯤ ꯈꯛꯇ ꯌꯥꯝ ꯂꯩꯔꯝꯃꯅꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯟ ꯇꯥꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯌꯨꯝꯗ ꯆꯠꯂꯅꯤ ꯄꯥꯟ ꯇꯥꯕ꯭ꯔꯣ ꯑꯗꯨꯃ ꯀꯥꯐꯩꯅ ꯐꯗꯤ ꯁꯤꯔꯦ ꯀꯌꯥꯝꯅ ꯇꯥꯔꯒꯦ ꯁꯥꯏ ꯍꯪꯒꯥꯝ ꯉꯛꯇꯔꯣ ꯈꯪꯗꯦ ꯑꯩ ꯈꯪꯍꯧꯗꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯊꯥꯔꯤꯕꯣ ꯀꯩꯅꯣꯅꯦ ꯑꯩꯅ ꯈꯥꯏꯅ ꯂꯣꯏꯔꯦ ꯅꯪ ꯀꯗꯣꯝꯗꯩ ꯂꯥꯛꯏꯕ ꯑꯩ ꯆꯠꯂꯦ ꯁꯤꯔꯦ ꯑꯩ ꯑꯗ ꯋꯥ ꯄꯨꯅ ꯆꯠꯂꯤ ꯅꯨꯡꯁꯤꯠꯅ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕꯅ ꯂꯤꯁꯥ ꯁꯦꯝꯕ ꯍꯧꯔꯦ ꯌꯥꯝꯅꯕꯨꯗꯤ ꯆꯥꯎꯗꯦ ꯑꯩꯈꯣꯏ ꯃꯤ 4 ꯈꯛꯇꯅꯤꯅ ꯑꯣꯅꯤ ꯃꯔꯨꯝ ꯌꯥꯎꯔꯝꯒꯗ ꯐꯕ ꯃꯊꯤꯕꯣꯡꯗꯣ ꯍꯦ ꯃꯔꯨꯝ ꯌꯥꯎꯔꯝꯃꯦ ꯑꯩ ꯍꯥꯏꯗ ꯃꯔꯨꯝꯗꯣ ꯀꯛꯊꯠꯈ꯭ꯔꯅꯤꯅꯦ
không để in cho đang chơi ทุกโลกว่าจ้าดอกมาต้องมาจากว่าไงมาที่บงดีบัตต่อ sao mình thấy bông với hào và nhỉ พะเริ่มเลยไงสิรอได้ใช่ปะอุดิกทองแล้วนี่จำทองก็สิเดลิชาเลยเด้คุยทองแล้ววันนี้งานไปแล้วก็ตุกสิกันนั่นใช้ตาลักปะปานตัวเลยเด้คุยกี่หิงคนได้ตาลักปะปานได้ปะตัวสิเคสละนี้ada yang ngad yang ngau ni adu ga di lisha ga pan ga thong ba ni ka ngasi adu ngasi ki lisha ga pan ga thong ba ki video do myam de jeng halak ke di chigai ji da pan khet pa ho re khoi pan khet ba jaw na du ha ka chre sa je ama ga ni khet le do à chốt tới đi hoặc là gì chốt làm cái gì ja do ôi ni ju jam de khoi khar cha la lo re đi xin nồi là thò cái này không đồ đi xa ngâu bơ hầu đấy tàu bơ hầu đẹp pan này chỉ cái lấy chạm nó lôi nó bự đấy chỉ nằm gật vào cái ngâu đây này thôi Bangladeshi hay ta đấy Bangladeshi national fish fish hatching lab aduga national food na jet food ado thôi si cha dari kung asi mang si cha khare ado video di do ode do ne lisha thong ga cha ba video to ha bi ko si pa bu ma lisha ji le ya do yi pan ji ta lo de ado di asi nung dang ga thong ga cha ba bi video se ne am de chat to de dai sin ne am de to bi nai thali lo di ba ten yu soi da na ge sa thong go bu de nei de thong ma ne han ha la ado si de nei de thong ha da ri manang pan khelu da ma ka cha cha ha ga ba ka cha ram ba ayu ha ka cha ram ne ji ka ma ama ka tang khelu ko da bu cha ma ne ha ka cha ram mai na thong ba ni la som side ki de ka tang gi mu la ba da me am ke ma do la khang na yo dum ha na dai thong ak pa ni na khang do dum ka tang gi khi là rồi ya ra ba da me am khang gi mo da ko la gai to de do ti ju lai ba pi ni na thing na thong ba ni na dum ka tang gi na han ke ti thong ba do ko ho da thong ba ni na mo lai na hai dai adu na si gi na te adu di kui ra ba ni na ta su ja de ma oi kui ra ba ni na thong ak mana musi ba na lo le ti sa ma na ni hau dong ka ra di tum ba da na ro ni ate nga oi di ai maru man na sang am da li sa wa di maru ka e hujik li sa je maru ko koi matam do re na thing ra ni na ta koi ra ro khoi li sa je podda se to ai mo ham du bai na ba pha re che du bai ta ayam ba pai ado podda se tu thong tha ba ju kui di han dak ta tha ya ba ha na dia so ba feri da to ya le ai cha lu re ha na podda se tu je ha na khoi thong tha ko lai di ta ya ba Bangladesh ya di mo ham da di li sa je khang ba khang ya ba do ai na khang ba di ya na di podda ha ba tu ren si da di ta pha ya na ya mo se atai tu ren de le jang am de katang kayan ayu ba ma kham da na ta di mo ye hin da ba hek pha ba loi ba ga adum pha ba di second khara manung da mo ya dum ma tha ta ka la ka dum si ya ba esi process ya na hai na ba ni do manipur da ti ya na hai na ge si chapu khang tham na ba ni ka kwa ma ku na sa ba na ba ka ya wa na na ba mami puta jo koi su ge la ni ge tel pe oh nang manipur ta lo la ba jalan na kan na ha ke ben ai na le cha ya de ta lu ri ba kai na kyang kuin le le na yet ma
ꯑꯃ ꯗꯣꯛꯇꯔꯗꯨꯅꯦ ꯃꯣꯏꯔꯥꯡꯗꯨꯅꯦ ꯃꯣꯏꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯦꯟꯖ ꯑꯣꯏꯔꯝꯃꯅꯤ ꯑꯣꯟꯊꯣꯛꯑꯝꯃꯅꯦꯕ ꯑꯗꯨ ꯅꯪ ꯑꯃꯨꯛꯀ ꯃꯅꯤꯄꯨꯔ ꯆꯠꯅꯤꯡꯉꯦ ꯍꯥ ꯀꯣꯏꯅꯤꯡꯗ꯭ꯔꯣ ꯅꯪ ꯃꯅꯤꯄꯨꯔꯗ ꯀꯅꯥꯒꯤꯗ ꯆꯠꯂꯨꯔꯤꯕ ꯀꯩꯗꯧꯕ ꯂꯩꯔꯦ ꯃꯦꯊꯤ ꯍꯥꯞꯄꯣꯏꯗꯣ ꯈꯪꯗꯦ ꯁꯥꯃꯨꯗꯤ ꯅꯪ ꯄꯤꯔꯛꯑꯣꯅꯦ ꯐꯤꯜꯗꯨꯗ ꯁꯦ ꯂꯩ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯄꯥꯏꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯦ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯉꯦꯕ ꯌꯨꯝꯒꯤ ꯄꯥꯟꯅꯤꯅ ꯃꯨꯟꯕꯁꯨ ꯍꯦꯜꯂꯤ ꯄꯥꯟꯁꯦ ꯆꯨꯝꯗꯣꯡ ꯆꯥꯕꯗ ꯍꯥꯎꯕꯅꯦꯕ ꯅꯍꯥꯟ ꯆꯥꯏ ꯆꯨꯝꯊꯣꯡ ꯍꯥꯎꯕꯅ ꯑꯗꯨꯒ ꯂꯤꯁꯥꯒ ꯆꯥꯅꯤ ꯑꯇꯩ ꯐꯪꯉꯛꯑꯔꯣꯏ ꯂꯤꯁꯥꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯣꯏ ꯂꯤꯁꯥꯒꯤ ꯃꯆꯥ ꯄꯣꯛꯄ ꯍꯧꯗꯣꯔꯕꯅꯤꯅ ꯍꯥꯏꯕ ꯑꯗꯨꯅ ꯊꯤꯡꯈ꯭ꯔꯅꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯄꯨꯕꯗꯣ ꯑꯩꯅ ꯑꯗꯨꯒ ꯊꯣꯡꯉꯦ ꯃꯨꯜꯂꯤꯕ ꯄꯥꯟꯗꯣ ꯍꯥꯎꯕꯅ ꯑꯗꯨꯗꯤꯟꯗꯣ ꯑꯗꯨ ꯃꯣꯏ ꯂꯤꯁꯥꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯦꯕ ꯑꯆꯧꯕ ꯂꯤꯁꯥꯅꯤ ꯑꯗꯨꯗꯩꯗꯤ ꯏꯃꯥꯅ ꯊꯣꯡꯒꯠꯂꯝꯃꯦ ꯑꯗꯨꯗꯩ ꯑꯩꯅ ꯆꯪꯉ ꯊꯣꯡꯉꯦ ꯑꯗꯨꯗꯩꯗꯤ ꯇꯥꯆꯧꯁꯨ ꯇꯥꯇꯣꯟꯗꯨꯗꯩꯗꯤ ꯃꯥꯏ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯐ꯭ꯔꯦꯟ ꯑꯍꯨꯝꯒ ꯕꯣꯡꯕꯗꯤꯠꯁꯨ ꯌꯥꯎꯔꯤ ꯃꯣꯏ ꯄꯨꯟꯅ ꯆꯥꯔ ꯃꯣꯏ ꯍꯥꯎꯗꯤ ꯍꯥꯏꯅ ꯇꯧꯋꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯣ ꯃꯆꯨꯁꯤꯗꯤ ꯐꯖꯔꯦꯍꯦ ꯍꯥꯎꯔꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯈꯔ ꯌꯥꯝ ꯊꯣꯡꯗꯣ ꯂꯤꯁꯥ ꯊꯣꯡꯉꯤꯅ ꯍꯧꯖꯤꯛ ꯂꯤꯁꯥꯅꯤꯅ ꯂꯣꯏ ꯃꯇꯨꯝ ꯐꯖꯕꯅꯤ ꯆꯥꯅꯤꯡꯗꯣꯏꯁꯦ ꯑꯗꯨꯝꯗꯤ ꯃꯀꯣꯛ ꯈꯩꯅꯤꯡꯉꯦꯕ ꯑꯇꯩ ꯉꯥꯗꯤ ꯉꯥ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯤꯁꯥꯒꯤꯗꯤ ꯃꯇꯨꯝ ꯐꯖꯕ ꯃꯔꯨꯝ ꯍꯥꯞꯄꯔꯣꯏꯗꯣ ꯉꯁꯤ ꯋꯥꯎ ꯃꯩꯁꯤꯗꯤ ꯑꯣ ꯃꯅꯨꯡꯗ ꯂꯣꯏꯔꯝꯒꯅꯤ ꯁꯧꯔ ꯆꯞ ꯆꯥꯖꯥꯅꯤ ꯃꯇꯨꯝ ꯑꯅꯤꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯁꯤ ꯄꯥꯟ ꯆꯝꯅ ꯊꯣꯡꯕꯗꯅꯦ ꯊꯥꯒ ꯆꯥꯁꯤ ꯋꯥꯎ ꯍꯥꯎꯕꯅ ꯂꯣꯏꯗꯣꯏꯅꯤ ꯅꯍꯥꯟꯁꯨ ꯆꯥꯏ ꯍꯥꯎꯕꯅ ꯕꯤꯋꯥꯔ ꯃꯌꯥꯝꯗꯤ ꯇꯤꯟ ꯆꯣꯠꯅꯔꯝꯃꯅꯤ ꯂꯤꯁꯥ ꯆꯥꯅꯤꯡꯕ ꯃꯌꯥꯝꯗꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯐꯣꯟ ꯑꯣꯏꯕꯅꯤꯅ ꯕꯤꯋꯥꯔ ꯃꯌꯥꯝꯗꯤ ꯃꯅꯝ ꯐꯪꯉꯝꯃꯔꯣꯏ ꯌꯥꯕ ꯑꯩꯗꯤ ꯂꯣꯏꯔꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯂꯣꯏꯗꯣꯔꯦ ꯊꯤꯗꯣꯔꯦ ꯑꯃꯁꯨ ꯉꯥ ꯃꯅꯝ ꯇꯥꯕꯗ ꯂꯥꯏꯔꯤꯛꯇꯩ ꯍꯧꯒꯠꯅ ꯆꯦꯜꯂꯛꯑꯦ ꯆꯥꯛ ꯂꯥꯝꯃꯟꯅ ꯆꯨꯖꯤꯗꯤ ꯐꯖꯔꯦ ꯖꯤꯔꯥ ꯊꯥꯛꯈꯤꯔꯣꯏꯗꯣ ꯋꯥꯎ ꯇꯤꯀꯥꯡ ꯈꯣꯝꯖꯜꯂꯣ ꯃꯅꯝ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯉꯁꯤ ꯍꯤꯟꯖꯥꯡ ꯑꯗꯣ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯧꯖꯤꯛ ꯀꯣꯟ ꯆꯥꯝꯈꯤꯒꯦ ꯆꯥꯛ ꯊꯤꯈꯤꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯤꯒ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯒꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯥꯒꯤ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯅ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯉꯧꯕꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ 사와라. Lisa hao cha đâu để anh đây là có gì năng lên thùng cha là bảo